Bangkok Tagi South Korea's Muan International Airport Tamna Pairakpa Boeing plane landing Toubada Kaikhre ngasi thokiba laibaktiba thokaningdaba thaudoga da plane aduda tonglakpa passenger amadi crew member taruk yauna mioi cham homfudara manga leikidre hari thaudoga si khwaidagi tamchiba decade ahumgi matungda thokpa thaudok ni haina South Korea gi ministry dadana hari plane asibo chalairiba Jeju Air gisu accident thokpa ngasi gi thaudok asina hanbani hari Jeju Air na leikidaba singi thawaina ingna leina ba condolence pangtokre amasung rescue team na asiba haksang chama kun fangbangam kre makhata na thiwa humbagi thavak chathari hari Bangkok Tagi South Korea's Muan International Airport Tamna Pairakpa Boeing plane landing Toubada Kaikhre ngasi thokiba laibaktiba thokaningdaba thaudoga da plane aduda tonglakpa passenger amadi crew member taruk yauna mioi cham homfudara manga leikidre hari thaudoga si khwaidagi tamchiba decade ahumgi matungda thokpa thaudok ni haina South Korea gi ministry dadana hari plane asibo chalairiba Jeju Air gisu accident thokpa ngasi gi thaudok asina hanbani hari Jeju Air na leikidaba singi thawaina ingna leina ba condolence pangtokre amasung rescue team na asiba haksang chama kun fangbangam kre makhata na thiwa humbagi thavak chathari hari